Honoring Excellence, Inspiring Generations haiba hiramda Sahil Foundation na sinduna ngasi nongmagi oiba Career Counselling gi thouram ama pangthokkhre. Imphal East ki Yairpok to Lihal Tawpokpida leiba Foundation asigi campus to pangthokpa thouram aduda Lilong Kendra gi intending candidate retired Colonel Muhammad Sahid Khan, Bungte Chirugi SDO BDO, MD Hefazuddin MCS, ITBP gi ex Assistant Commandant, Thobal College ki Assistant Professor Labuk Tongbam Nur Safi AK, Manipur Public Service Commission MPSC na lauba handak lauthokiba Manipur Civil Service Combined Competitive Examination da mathangsit na 56 samadi 117 suba rank tatarakraba Muhammad Aman Nawaz samadi MD Anis Khan amadi Central Bank of India gi Journal Based Officer Mainam Sarif Ahmad na athoiba mithunglen singoina sarukya ki bagal loinana research person oina wangang ki Athoiba mithunglen singbu foundation gi maikai dagi memento amadi certificate sing piduna ikai khumnaba su utki Athoiba mithunglen singna wangang laduna mahairoi sing amadi mama mapa singna gyan lau singoigadaba wafam kaya fongdoki Thouram adugi nungi warol piraduna foundation asigi principal Sayed Jabir Nahai punsida mai pakraba singbu ikai khumnaba utuna lamdam asigi tungi yumbiren oirakadariba mahairoi singsu makoigi punsida pandama mathamlaga Madubu fangdriba fauba hotnaningbagi apambadu fauhannabagi pandamda thauramasi pangthokpani. Hauziki matamasi yamna competitive oire, maramasina foundation asina mahairoi singbu atopa mahailoi singga manadaba mawongda competitive exam singda maipaknabagi mawongda mahairoi singda takpitambiduna iramdam asibu awonba puraknaba hotnari haiki. Kogi school Sahil Foundation Yairpok to Lihal Tawpokpida leiba sigum laba school asida pangthokchariba program asi koina excellence oigraba mai pakraba ko kogi miyoi singbu honor tawba amasung makoina kogi young generation da lakpiri the school gi students sida kogi moising si inspiring tawba hatare adugum laba program amani asida kogi school asida maru oina lei tawjadoriba mawong asida kamai tawbida Angang singbu school atopada manadana lairiba Navodaya amasung Sainik ki oba foundation jeng foundation gi oba larikse class 4 dai 5 to gi tamna da se class 2 3 da sahi any advance oina moida basic se pb raga sahi any advance oira sapi na mukoi NDA da Z da NIT da mayam da mi ko thungan ba ngamna ba da kan hona jariba sigumba school lamani aduna masigi program asiso madubu pangthok na bagida magta hona tawjaba program aduna sinjaba program amani program asigi thim ase excellence oi khabasing bu honor toba